पाव पिजरी कायदनो हाजी Supreme Court na Waqf Amendment Bill lising an kun gamangagi matangda interim border pinaba thorang toromba adu marang tokre Chief Justice of India Sanjeev Khanna mahaki matungda Chief Justice oinaba BR Gabai bu recommend tokre Assam के Amrit Gonda political leader Singh Chamba Thingre Nipi Machada sexual harassment piruba auto driver Tripura police na fare Amadi Assam police की मायोक्ता कांग्रेस ना पाकिस्तान में प्रोटेस्ट तौखरे खुरुमजरे ममी टीवी ने संदोक्चबा नेशन अमदी इंटरनेशनल पाव मियंग ताबिरी बापुम नमको एलिना मुतुम ना तराम ना ओक्चरे पाव संदोक ना पिजरे Supreme Court na Waqf Amendment Bill lising ani kun gamangang matangda interim border pinaba thorang toramba adu ngarang tokre haire pawgi likun amagi matung inna masi Supreme Court ki bench amada hanglakiba baru oiba wahang ahumgi pakhum pinabagi dama center na matam kharagi pinana ba haijarakibagi tawkibani haire Chief Justice Sanjit Khanna amasung Justice Singh PV Sanjay Kumar amasung KB Biswanathan Saba just ahumgi bench na Waqf Amendment Bill lising ani kun gamanga singaduna tharakpa wakat kayagi hearing tataduna lakpani hearing asingasi makha tathagani haina paw asina makha tare Chief Justice of India Sanjeev Khanna mahaki matungda Chief Justice oinabagidamak BR Gabai bu recommend torokle pawgi likun amagi matung inna Justice BR Gabai Supreme Court ki ani shubak khwaidigi senior oiba Justice haire mahaki maming center gi law ministry da Center Justice Sanjeev Khanna recommend tokre hojik Chief Justice oriba Sanjeev Khanna magi matam mathang thagi 16 da loigani haina paw asina makha tare School tamliba nupi macha amada sexual harassment piruba auto driver ama ngasi ayuk Tripura police na Argatala gi Batala market tagi fare haire auto driver adu FR palaba matungda pung 12 gi manungda police na phabane haina Tripura police tagi phangba paw gi source mana haire paw asina hai auto driver asina school tamliba nupi macha amabu auto manungda namja namtheknage tawbagi video ama social media da viral chatke West Argatala Women Police Station ki OC Wasti Dasna Fogdok kibagi matung inna Fogdok adugi video footage aikoida leire loyana ngarang FR ama log tokre Police Station asina maral leiraba auto driver adu ngasi ayuk phagatpa ngamle pharba auto driver adugi maming Samalan Das ko we haire Gomati district ki Udaipur dagini mahag ngasimak kota puthokani haire Assam Pradesh Congress Committee na Sindhu bu ngasi Guwahati da police ki thabak thawong yaning da ba phongdoktuna Pakistan na khongjang changsinkhre
Assam da athuba matamda pangthokadoriba panchayat election da mirep oigadoriba Congress ki candidate singbo amamamta police na awaba piba amadi khudung chahandaba kaya adu yaningdaba phongdoktuna khongjang adu changsinkhibani haire masing yanba Congress karmi kayana ngasi Guwahati da leiba Director General Police ki office mamangda phamjinduna protest tawke protest adu Assam Pradesh Congress Committee ki President Bopen Bora amadi Lok Sabha ki MP Pandut Bordoloina Luchingkhe Bopen Bora na pangmisingda phongdokpagi matung inna State Police na achan miran naidana thabak tawgadabani aikoina police tagi transparency amadi accountability pami adubo makhoidi sarkar pariba BJP gi apambada thabak tawduna leire Assam Police asi leibak asigi constituency bo awang wathakta ikai khumnabra natraga makhoina Chief Minister Hemanta Biswa Sarma gi apambada thabak tawribra haina mahakna hangkhe police na Congress ki candidate oigadoriba singda atamnana awaba piba amadi yengsinduna leiba asi yaningde ruling party BJP na opposition namthabiba asi khudakta tokadabani haina Congress ki luchingba asina haikhe Central Railway na ahanbo oina lakotpa khongthanggi saruk ama oina Mumbai Panchavati Express train da ATM booth hangtokre haire train aduda tongkiba passenger amana nongna hangba ATM booth asidagi sel lokthokpagi video ama Center gi Railway Minister Asawini Vaisnona mahaki official X account da thagalaki haire pawgi likun amagi matung inna railway gi official amana phongdorakhibada ahanbo oina train manungda ATM booth hangtokpa asi mai paklaba amadi miyamna pamnarabadi atai train da su khudung chaba asi phanganaba hotnari haikhe Hithangpham sing saukhalakpa amasong Mandri India na chingba digital program platform singi miengna maritime gi lamda India na chawna awonba purakpa ngamle haina center gi port shipping amasong waterway minister Sarbanan Sonowal da phongdokre ofam asi ngarang New Delhi da pangtokhiba India Middle East European Economic Corridor IMEC conclave lisingani kunga manga da wangang bada Sardana Sonowal na phongdokhibani mahana makha tarduna haikibada malemgi leibak singi marakta henna mari phagat hanbada IMEC na achauba thagdang lawre corridor asina Bharat Middle East amasung European ge marakta tungkoiba amasung asoi angam yaudaba lalon itiki lambi tambang ngamle haikhe thoram aduda wang ngangbada Commerce amasung Industry Ministry Piyush Goyal na haikibada Bharat ki asi malemgi kaithal ama oirakpa loinana sel thumgi lamda khwaidagi kumang yangna chausilakle mahakna makha tarduna leibak asida malemgi atai leibak singa lalon itika mari leinana henna phagalhanaba hotnari haikhe Border Security Force BSF amade State Special Operation Cell SSOC gi apunba team amana Punjab ki International Gal Lonaba Sinmana Paringda ngarang thibu humbugi thabuk chathabada drug lalonba miyoi hum phare haire farba miyoi hum adugi manungda nupi ama yawe haire BSF ki pau amagi matung inna makhoidagi heroin powder kg ani phagatpa ngamle haire security gi apunba team na makoi ahum phanaba hotnabada motorcycle tungduna chenaba honakhi adum oinamak tanaduna faba ngamki haire farba miyoi adu makha taba aingi oiba thabak lakhotnaba Punjab Police ta sinakre haire
Central Reserve Police Force CRPF लिंखटखिबा मरफु तरुक सुबा पालन थौरम ngasi Madhya Pradesh ki Nimach ta pangthokre thauram aduda Home Minister Amit Shah na CRPF ki leikidraba singi mafamda Sahit Salda leikatuna ikai khumnaba utke Home Minister Amit Shah na hai Kashmir tampakta terrorist sing thengnaba awang nongpok lamdamda santi hanjinanaba hotnaba amasung Chhattisgarh da Nasalite sing laksinaba hotnabada CRPF personnel singna achauba thodang lore Home Minister Amit Shah na CRPF personnel singda gallantry award supike tharam aduda Madhya Pradesh ke Chief Minister Dr. Mohan Yadravna saruk yakhe Haryana da lam leibada Narolda sen thidoki haibagi matangda thijiliba asiga mari lenana Enforcement Directorate na Robert Badrabo machin hangnaba ngasisu masa laknaba khangan khre haina pawgi likun amana haire paw asigi matung ina case asi Robert Badragi company na Gurugram da lam leibaga mari leinai haire case asiga mari lenana Enforcement Directorate na Robert Badrabo anirak machin hangkhre National Herald case ka mari lenana Congress na anemba thake rasinti tawre haina Information amasung Broadcasting Minister Asaudi Basno na marasi khre wafam asi ngarang Rishikesh da pawmi singa unaba amada Asaudi Basno na phongdokhibani mahakna makha tarduna haikibada case asi rasinti ga mari leinaba thabak thoram natte senja thumjaga mari leinaba thabak ni haike Afghan gidamak Pakistan gi akhanaba mihut wari sanaba Kabul da thungkre Pakistan gi Special Representative for Afghanistan Muhammad Sadib Gums Afghanistan gi Kabul da imse kaisa nimita thungkre military amasung intelligence officer sing yauba mahut kangbu amana luchingba Sadib na Pakistan Afghanistan Joint Coordination Committee gi Taret Suba session da yaugani haire amadi Afghan refugees sing halannaba ngangphai paringda hek kapnaba amasung Pakistan manungda khulai paiba kangbu singi thabak thauram hengalakpa na leibak ani gi marakta ungkhatnaba hengalakli haire khulai paiba group sing aduna Afghanistan da leiraga terrorist ki thabak tawi haina Pakistan haire adubo wafam asi Afghan gi official singna yaningde haina phongdokhe Paugi marak thatna atema break amatang lojare Adom-adonggi hasakda nariba anabasing kohalasi State amadi National Awardee Fusam Atikur Rahman na makhada pijariba layong-sing asi yengjari khong hamba yadaba khong sengna hamba yadaba khong hambada matam kuina changba saujanantaba amangthong mayada pomba amangthong manungda pomba amangthongda makhun hutlaga nai chaba fistula amangthonggi akoibada hakachaba gastric problem leiba bleeding taba chikpa naba sinus tonsil asthma sexual problem leiba phambi watpa fingau chatpa thagi khongkap chang naidaba singli nauri sonba khwang naba ngaksa mari naba asina singba sing laying jari ba mafam singdi Bismillah Hotel Building first floor opposite oil pump Hatta Imphal Bisnupur Bazaar Yaripok Bazaar Akupa marol gidama contact tawbiyu 7085184974 amuka hana 7085184974 layang jariba matamdi ayuki pung 3 tagina nungdang wairanggi pung 6 fawo oigani makha taba pau amuk tabirasi Kailas Masarod Bar
Yatragi pilgrimsing khanabagi matam chayol ani ahum khaktamak ngaisilakpaga loinana ing kumja lising amaga taramapandagi hojik fawba pangthokna leirakraba matung ahanba oina miyamda ahanba hangdokadoriba yatra asi chatliba chahi stege hoduna chahi khudingi pangthokpa ngamnanabagidamang India amadi China gi thabak lepna paikhatli haina agency singi pauna phongdorakle Mamang chahida India gi authorities singna Manasavar yatrada saruk yanaba pilgrim sing khanaba asi computer da yumpham oiba lottery system da khanagani laukthokibani masigi matung inna handak chathagadoriba yatra asida saruk yanaba pilgrim khanbagi matam yoksilakpana India amadi China gi official singna khongjat asigi damak losinaba tangai phade haina haire Manasavar yatra asi amuk haudorakpa yanakiba asi India amadi External Affairs Minister S Jaishankar amadi China gi Foreign Minister Wang Li Virgin da pangthokpa G20 summit wari sabada haudoraklaba matung mamang chahi gi October da Russia gi Khanjan da MP Modi amadi China gi President Xi Jinping ga unakiba aduda yaunaba yanaba purakibani Donald Trump na turfit sizinaduna tatharakpa trade war thenganaba China na Southeast Asia da ahenba mieng thamlakle United States amadi China gi marakta horakliba trade war asi nongmagi kansilakle US President Donald Trump na China da aroiba oina chada chaniga nipumanga gi turfit thamjanduna makha taba US da singnarakanu haina phongdokkhrabasu China gi authority gi trade war asi China na kigadaba leiti haina phongdokle wafam asi US ki President Donald Trump na lalon itika mari lerena lakholakpa thabak thoram sing haukiba chahi tara rom asida amukta ukhidriba mawongda malemgi tongan ba market sing marai chaitharakpagi phibam lakraba matumgi phongdorakhibani President Xi Jinping gi wafam asina US amadi China gi marakta leiramba lalon itiki oiba mari adu hena marai chaitharakle haibasi mayek sengle haide President Xi Jinping na makata na phongdokhibada Malaysia amadi Southeast Asia nation gi leibak singda kusamnaduna hojik leiriba geopolitical issue asi thenganaba thoranga loinana East Asia da leiriba leibak sing amaga sagotnaduna chakhatpagi lambida changsinminanaba mathau tare haire Assam da pangthokadoriba panchayat election gi mangoinana
ꯈꯨꯡꯒꯪꯁꯤꯡꯕꯨ ꯒꯚꯔꯟꯃꯦꯟꯠꯅ ꯊꯑꯣꯏꯕꯤꯗꯦ ꯍꯥꯏꯕꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯀꯨꯝꯆꯥꯏ ꯒꯥꯎꯟ ꯄꯟꯆꯥꯌꯠꯀꯤ ꯃꯅꯨꯡ ꯆꯟꯅ ꯑꯝꯔꯤ ꯒꯥꯎꯟꯗ ꯈꯣꯏꯁꯥꯎꯅꯔꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯈꯨꯜ ꯑꯗꯨꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯂꯤꯗꯔꯁꯤꯡ ꯆꯪꯕ ꯊꯤꯡꯈ꯭ꯔꯦ ꯍꯥꯏꯔꯦ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯂꯤꯕ ꯑꯁꯥꯝꯒꯤ ꯄꯟꯆꯥꯌꯠ ꯏꯂꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯃꯗꯤ ꯂꯤꯗꯔꯁꯤꯡ ꯈꯨꯜ ꯑꯗꯨꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯌꯥꯔꯣꯏ ꯃꯈꯣꯏꯅ ꯆꯍꯤ 69 ꯗ꯭ꯔꯣꯝ ꯈꯨꯜ ꯑꯁꯤꯕꯨ ꯃꯤꯔꯥꯏꯕꯤꯗꯨꯅ ꯂꯥꯛꯂꯦ ꯏꯟꯗꯤꯌꯥꯅ ꯅꯤꯡꯇꯝꯕ ꯍꯦꯛ ꯐꯪꯕꯗꯒꯤ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯒꯚꯔꯟꯃꯦꯟꯠ ꯀꯌꯥ ꯄꯥꯟꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯀꯣꯡꯒ꯭ꯔꯦꯁ ꯑꯃꯗꯤ AGPꯒꯤ ꯒꯚꯔꯟꯃꯦꯟꯠ ꯀꯌా ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ BJPꯅ ꯁꯥꯁꯣꯟ ꯇꯧꯔꯦ ꯃꯈꯣꯏꯅ ꯈꯨꯜ ꯑꯁꯤꯕꯨ ꯆꯍꯤ ꯗꯤꯀꯦꯠ ꯀꯌꯥ ꯃꯤꯔꯥꯏꯕꯤꯗꯨꯅ ꯂꯥꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯕꯣꯏꯀꯣꯠ ꯇꯧꯔꯦ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯏꯂꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯌꯥꯔꯣꯏ ꯃꯈꯣꯏꯅ ꯈꯨꯜ ꯑꯁꯤꯕꯨ ꯏꯂꯦꯛꯁꯟ ꯃꯥꯏ ꯄꯥꯛꯅꯕ ꯚꯣꯠ ꯕꯦꯡꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈꯤ ꯑꯗꯨꯒ ꯚꯣꯠ ꯈꯔꯗ ꯚꯣꯠ ꯀꯥꯔꯕ ꯃꯇꯨꯡꯗ ꯀꯥꯎꯊꯣꯛꯄꯤꯈꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤꯡ ꯏꯪ ꯀꯨꯝꯖꯥ 1992ꯒꯤ ꯃꯇꯝꯗꯨ ꯑꯗꯨꯗꯒꯤ ꯐꯤꯕꯝ ꯑꯗꯨꯒ ꯈꯦꯠꯅꯕ ꯂꯩꯇꯦ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯗꯤꯕꯦꯂꯞꯃꯦꯟꯠ ꯍꯦꯟꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯪꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯈꯣꯏꯁꯥꯎꯅꯔꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ Supreme Court Waqf Amendment 2025ꯒꯤ ꯃꯇꯥꯡꯗ interim border ꯄꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕ ꯑꯗꯨ ꯉꯔꯥꯡ ꯇꯣꯛꯈ꯭ꯔꯦ Chief Justice of India Sanjeev Khanna ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ Chief Justice ꯑꯣꯏꯅꯕ B.R. Gavaiꯕꯨ recommend ꯇꯧꯔꯛꯈ꯭ꯔꯦ Assamꯒꯤ Amrit Gaonda political leadersing changba thingkhre Nupi machada sexual harassment piruba auto driver Tripura police na fare Amadi Assam police ki mayokta Congress na Pakistan na protest tawkhre Hoziki oina Mami TV na sandokchaba nation amadi international paw loisinjare makha taba pawgidemak miyeng taduna leibiyo